ꯇꯥꯕꯤꯔꯁꯤ ꯈꯩꯔꯨꯜ ꯅꯤꯁꯥ ꯆꯧꯙꯨꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯕꯗ ꯇꯠꯇꯅ ꯄꯟꯈꯤꯕ ꯑꯗꯨꯅꯤ ꯄꯥꯡꯒꯜ ꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯟꯅꯈꯤꯕꯗ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯃꯀꯣꯛ ꯊꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯪꯅꯕꯗꯗꯤ ꯆꯠꯂꯤ ꯃꯐꯝ ꯃꯇꯝꯅ ꯃꯅꯤꯡ ꯍꯜꯂꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯔꯥꯖꯅꯤꯇꯤꯗ ꯈꯣꯡꯗꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯆꯣꯛꯊꯕ ꯂꯩꯇꯅ ꯆꯦꯟ ꯆꯣꯡꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯏꯗꯨꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯂꯧꯁꯤꯡ ꯄꯥꯡꯒꯜ ꯊꯧꯅꯥ ꯀꯌꯥ ꯄꯤꯔꯤ ꯃꯁꯤ ꯃꯥꯅ ꯄꯥꯝꯖꯕ ꯍꯤꯔꯝꯗ ꯈꯣꯡꯗꯥꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯊꯣꯔꯛꯏ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯃꯈꯥꯗ ꯃꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯍꯤꯡꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯈꯦꯠꯅꯕ ꯆꯨꯅꯗꯕ ꯃꯔꯛꯇ ꯌꯧꯔꯛꯇꯕ ꯅꯠꯇꯦ ꯙꯔꯃ ꯑꯁꯤꯅ ꯇꯥꯛꯂꯤꯕ ꯑꯃꯁꯨꯡ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛ ꯅꯤꯇꯤ ꯅꯤꯌꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯆꯠꯆꯕꯗ ꯂꯝꯗꯝꯒꯤ ꯃꯥꯅ ꯂꯩꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯈꯔ ꯈꯦꯠꯅꯕ ꯊꯣꯔꯛꯏ ꯃꯗꯨꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯁꯂꯤꯝ ꯁꯃꯥꯖꯇ ꯇꯤꯟꯁꯤꯟꯈꯤ ꯄꯥꯡꯒꯜ ꯍꯥꯏꯕ ꯐꯨꯔꯨꯞ ꯃꯁꯤꯃꯛ ꯌꯥꯟꯁꯤꯟꯅꯔꯕ ꯆꯠꯅ ꯂꯣꯟꯆꯠ ꯍꯥꯏꯕꯗꯤ ꯃꯤꯛꯁ ꯀꯜꯆꯔꯗ ꯆꯥꯎꯅ ꯃꯃꯤ ꯇꯥꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯂꯣꯜ ꯐꯤꯖꯦꯠ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩꯒꯤ ꯏꯊꯤꯜ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ ꯄꯥꯡꯒꯜ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯈꯔ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯕꯒꯨꯝ ꯍꯦꯛ ꯎꯍꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯠꯊꯣꯛꯆꯕ ꯉꯝꯗꯕꯗꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯉꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪꯕ ꯁꯨ ꯅꯣꯝꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯁꯣꯟꯊꯕ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯗꯕ ꯃꯁꯤꯅ ꯐꯨꯔꯨꯞ ꯑꯁꯤ ꯃꯤꯃꯥꯟꯅꯕ ꯉꯝꯗꯕ ꯃꯇꯥꯡꯁꯨ ꯌꯥꯝꯅ ꯂꯩ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯝꯈꯥꯏꯗꯨꯅ ꯊꯣꯔꯛꯂꯕ ꯄꯥꯡꯒꯜ ꯅꯨꯄꯤꯁꯤꯡꯗꯤ ꯇꯣꯝꯊꯤꯟ ꯉꯥꯜꯂꯕꯅꯤ ꯁꯃꯥꯖ ꯑꯃꯒꯤ ꯃꯩꯔꯥ ꯑꯣꯏꯔꯕꯅꯤ ꯀꯁꯥꯔ ꯂꯝꯗꯝꯗ ꯈꯨꯟꯗꯥꯕ ꯄꯥꯡꯒꯜ ꯐꯨꯔꯨꯞ ꯅꯨꯄꯤꯂꯛꯇꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ ꯑꯃ ꯈꯟꯕ ꯇꯥꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯩꯔꯨꯜ ꯅꯤꯁꯥ ꯆꯧꯙꯨꯔꯤꯁꯨ ꯑꯃ ꯑꯣꯏꯔꯕꯅꯤ ꯈꯩꯔꯨꯜ ꯅꯤꯁꯥ ꯆꯧꯙꯨꯔꯤ ꯏꯪ ꯁꯣꯛ 1948ꯒꯤ ꯑꯣꯒꯁ ꯇꯥꯡ 13ꯗ ꯕꯥꯗ꯭ꯔꯤꯄꯥꯔ ꯈꯥꯟꯗꯤ ꯂꯩꯀꯥꯏꯗ ꯃꯀꯛꯃꯌꯨꯝ ꯁꯥꯒꯩꯒꯤ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯏ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯔꯍꯃꯇꯨꯜꯂꯥ ꯃꯖꯨꯝꯗꯥꯔ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯁꯐꯨꯔꯖꯥꯟ ꯕꯤꯕꯤ ꯀꯧꯏ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯕ ꯎꯀꯤꯜ ꯑꯃꯅꯤ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯍꯨꯝ ꯁꯨꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯁꯥꯔꯒꯤ ꯁꯣꯅꯥꯏ ꯀꯦꯟꯗ꯭ꯔꯗꯒꯤ MLA ꯑꯣꯏꯅ ꯚꯣꯠ ꯀꯥꯔꯛꯈꯤꯕ ꯃꯔꯍꯨꯝ ꯑꯜꯍꯥꯖ ꯀꯨꯇꯨꯕ ꯑꯍꯃꯗ ꯃꯖꯨꯝꯗꯥꯔ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅꯤ ꯑꯉꯟꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯧꯕꯗꯤ ꯁꯤꯜꯆꯔ ꯃꯙꯨꯔꯕꯟꯗ ꯂꯩꯕ ꯂꯂꯤꯇꯥ ꯗꯥꯟꯁ ꯕꯥꯅꯤꯛ ꯕꯤꯗ꯭ꯌꯥꯂꯌꯗꯅꯤ ꯀꯁꯥꯔꯗꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯕꯪꯒ꯭ꯂꯥ ꯂꯣꯟ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯃꯩꯇꯩꯂꯣꯟ ꯇꯝꯅꯤꯡꯂꯕꯁꯨ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯩꯔꯝꯗꯦ ꯄ꯭ꯔꯥꯏꯃꯔꯤꯒꯤ ꯁꯔꯨꯛ ꯂꯣꯏꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯤꯜꯆꯔꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯒꯔꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯗꯨꯅ ꯃꯈꯥ ꯇꯝꯊꯔꯝꯃꯤ ꯏꯪ ꯁꯣꯛ 1963ꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯄꯔꯤꯈ꯭ꯌꯥ ꯄꯥꯁ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯍꯥꯏꯕꯗꯤ ꯏꯪ ꯁꯣꯛ 1963ꯁꯤꯗ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯕ ꯍꯧꯈꯤ ꯕꯥꯁꯀꯥꯟꯗꯤ ꯏꯐꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯤꯜꯆꯔ ꯀꯣꯑꯣꯄꯔꯦꯇꯤꯞ ꯑꯣꯐꯤꯁꯇ ꯀꯦꯔꯥꯅꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯖꯅꯥꯕ ꯑꯕꯗꯨꯁ ꯁꯨꯚꯟ ꯆꯧꯙꯨꯔꯤꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯃꯤꯟꯅꯈꯤ ꯑꯉꯥꯡ 2ꯒꯤ ꯃꯃꯥ ꯑꯣꯏꯕ ꯐꯪꯖꯈꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯅꯤ ꯑꯉꯥꯡ ꯑꯍꯜꯒꯤ ꯃꯤꯡꯅ ꯅꯧꯁꯠ ꯑꯂꯝ ꯆꯧꯙꯨꯔꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯤ ꯑꯁꯤꯅ ꯃꯝꯇꯥꯖ ꯕꯦꯒꯝ ꯆꯧꯙꯨꯔꯤ ꯀꯧꯏ ꯃꯄꯨꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯅꯧꯁꯠ ꯑꯂꯝ ꯏꯪ ꯁꯣꯛ 2001ꯗ ꯃꯁꯥꯒꯤ ꯆꯍꯤ 39 ꯁꯨꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯔꯛꯏ ꯑꯗꯨꯅ ꯌꯨꯝ パンꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯁꯃꯥꯖ ꯑꯃꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤ
Asumna miyamgi sebada leirakpana mamaidadi hena mapung phaba ama oihaningbadagi panchayat mikhalda mirep oiningbagi wakhal phaurakhi. Masi tasengna mangphaungarakhi. Ing sok 1992 da Baskandi gaon panchayat ki mikhal tawbada Kheirul Neesha Choudhury mai paktuna panchayat asigi president oikhi. Asumna mathang mai pakna lakpana Congress Party da achamba member ama oirambadagi ing sok 1994 da Lakhipur Block Mahila Congress ki sabhabati oina thau purami. Miyamgi chawkhat thaurangda chokthaba leitana hotnaba amasung party ki khongul muttanaba hotnabana miyamna mahakpu yamna thajai. Ing sok 1998 da Silchar District Mahila Congress Committee ki Vice President oina thabak pukhi. Maitailon lonba pangal nupi amana Bangla lonba masingna yamba marakta Mahila Sangstan amagi Vice President oiba ngamba haibasi araiba amadi natte. Haujiksu laikai natraga miyamgi apunba wakhalon ama sagatpada mangjin thari. Karigumba khara pangal phurupki sengbat sagasi haibada yaningdaba leite. Barakpar Sonapur Co-operative Society ki chairman su oirami. Barak Tampaki Silcharda pangthokiba Bangla Bhasha Andolanda saruk yakhi.